legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag-contact tobirau terms and condition apply. Good afternoon. ELITETV ki test of cartoon ki mahau ming ta very ham tara mokchari maru na ngasi infala phonga pau se singda kram ba cartoonist singna kari cartoon je la kana wakal kari khalan dori ba nohon dori bra kafan dori bra adu kari haning ni bu haibu duki adu program ni ay aham da lokhat sage haji tuan ba dongcha da khara dige mamang panjagre khoi loine sunamo cartoon je hapagam de tamna di hengalai asanga express ke di kuire hapak taba maduma waro biro adu aham lokhat sari basna go sana le baki loire dana haibuduni loire dana is the ulisi moi ani wari sana bane amana haire mamana wamna lemna tharoi na laurom dai ne haib adu da mamana wina hera Facebook WhatsApp ta pangai haibudu drama ni khandu yamna khogi mayamne khangani lemna tharoi hebji karane haigale haibudu do praja sing se wakhal si laure haibuduni manipur lengak palu chingba kanano haibuduni mayamne khangani aina haidaga su lemna tharoi ji lemna tharoi hebsi free the tharoi haidibra kainoma piraga thani haidibra kaira hangakpa wangsu yaudaba natte lemna tharoi habi atharse adum jam phajabadi oirba lemna tharoi tumin leitho oi haiba mayam da hojiksi karigumba mo pau check mok amta laudre mayam khangeduni bar lengang na su ani purmani kang su du praja sing haji yam sauba khutta khoi khulai piro khoi lanjang khoi lanjaw roge ba imai bel khyana akhoi ahum suba khoi gedumba nupi lan am haurage haibu khum lakpa duga akhoi amarom dana khoi ani suba jun 18 nama adum lakna ba ton to bigenu haibu fomsi ngana khoi thobal gi tuan ba thobal district tuan jang me lak kyana saruk yaraga chatki bareli apun me saktam kai bi yar hai ba duga hoji akhoi su uzaba duni leiriba praja sing marakta di akhoi imphal iski sara sabi khunda dam akhoi kasai ne ba chaw gi baduni adum nusi chanana leimina ba me am leiri hek chamina thakmina leibudu aine ta utupna thoma hat kadra nongwena ka pa hat kadra ba madu khanda banga me adu atopa dagi changai ba khulai pai ba me ama ngasai akho jo haibuduni akhoi sembu dagi changkhelaga leiba jaga akhoi gi khoga tambak cha akhoi ga kono sapasitei da kabo akhoi gi akopum tabak chat pasitei da akhoi tongan ba khulai pai ba chei tra matra tukta tet me ama AK47 yalaga chatle habsigi pau chap chana leirabani aduna sigu mafam su lei aduna seida lemna tharoi haibadu madu topiro ana madu kanade adu maruina madu di khoi era Facebook ta WhatsApp ta pangai haibadu bu drama ni khadu ka haiba dible ibo fam si khoi tengak purel lucingba mayam soina khangani ana swaisida kitang wakan khandabagi matam oire haidana cartoonist na phongdora puni haiba aigi meng thamjage mathang dalai ribasina khoi gi balu haibdini pongna phongi balu asida khoi reporter pressman amana hangbane ado khoi gi politician ni photo si ahal joy gi sumali o joy gi saktam sumali uri bose da hange bose da oza double engine na kari toruk pa yai ha mana hangmada double engine puncture oire kari su toruk da loi ha na khoi double engine gi se tongan mafum mayama phongnu na lei bini khoi na haibni double engine si maning mamang palaga chingkhai na bra ha ba mafum si atopana phongdok ba lei
hoi engine namna tawa thabak tudagi double hapchalagadi yanga chali haibani aduna double engine puncture oire krem ta torak loi ka haibu famsi praja singnana ba podu tara kanda sai cartoonist na tara kan mai wakhalon da lak to la aka wakhalon da la aka da hoi yek thu oga mayam da gyan thana ba dum utpa yam phajaba cartoon ne thamjage akoi pona phamgi balu haise mathang da lei sina koi hoilan paugi as loire he haibuduni saida mayam gi mitin ni wa ngang ise mitin sida lusing basina haibani yaroroi mase chahi kya gi mamang da soirem banani ana mana ngang buduni microphone sida praja mayam nu laure makoi di sikre hoji hingli ban na khoina semdok piro hadana haji hek hoibaga mamangi sarkar natraga mamangi pai pu natraga mamanga toromba singa taina bagi ufam se adum leiba mamangi sarkar na toromba khoina du tawbana adum amaga allegation tawna maran sin leiba potu pamdre haibani praja singna makoina soiram bani yarore masi haibagi mota kari torga yagadage kamain torga koi santi purakadage kamain torga tonga tomba puru kuntra taruki meya sakang laba adumba yamna mini india mani manipur se ana masi yamna luba wai kitang haibada koi su kitang soi hedoki bada lana khangi gadoba puning da chamna hairaga su meya mama yamna luba yamna khagi adumba ke haitare society amada leiba koi se luibani aduna sai sida hauji lei film sida tangduri ta prokna ba kamai tanu hona gade haibasi par sarkar gi aduga manipur sarkar gi yamna kok thadaba matamni aduna kamai toroga masi santi purakade haibde mamang na sore me mamanga sore me ne law mututa praja sin haide mamanga sore gadi moide loin sigre hauji hingli banda khoina semdok piro haibasi ne aduna si wakal je lak paduni patang da lei bisina khoi ECL express ki ni ECL express ki nei re he haibuduni hoste internet thengba kuire namit taraga tang mari dagi thingakpa aduna si tang kun ma thoi ro kan mi tara ni pani jong chale adha ji aloi namang ni imung khudi mak ne angang sing si loi na family the internet si lak pa dagi adum ko jungai re office dagi wana halak pa dangai re atai jungai re mai sa masa gi phone am doroga ma gi mai ka dan lai nan ngani si am loi undana phom di thai ni matam da landline lai matam da ekta phone lak pa da onsan raga paimin na ba adugi matam du da koi television da pula yamina ba serial yamina ba madugi matam du leitre matam gi ohong porak poina mana thok pa tawjab jungai re akoi zuma ga halak di sa sing man thok pa taw le re mani unabai matam phangde ayung mata de la ni nimidang da hallani aduna paba hayeng su lau habdo ngala puda le ram bada adum film du le re bani si profession ni koi professional harja ni akoi dum thengna ga lai aresde da angang ji mama na sak en mani adu de da maja sin haiba mobile jeng de chak charoena adi mapa de saure mapa sin haire kadai dagi internet no khongup chani haidna ana sida ko angang sing loina mangni hoi yam tin expert ore hajikan angang sing ji ko na khangdo mayam mo na khange class 3 4 5 ba ka da ngare angang sing loina ma internet kadai changani kamaina download to ni kari sai adu le mayama ani ko google baba na kanom khang daga google la spelling bu yamna confident oina mayam ji iba haina raktre dum google gar sang adu magi auto correction khara chang almain tawraga leire mayam di masi lakting matam di yamna phajana spelling si tawna ma ji jing biu WhatsApp te di view message ibasi nang unasi ga unasi UNC hare iraga dum tokpa mayam adra kuira ga dum adu potu sin da gi tanina spelling ji korok pa yawe ba akoi ji tawri sida ani ko ji pau iba matam su ngai ne hauba ga ji HWBA ka na hauba ga na iba mayam se unasi ga haibu di UNC unasi ga haibu phom da loina adum khangna bagi pota la e masisu amaram da di afaba khongtha amana te any spelling ama to kana doubt le di adum google baba ra changa yeng ba mayama matam du di akoi dictation ga ni yamna luna khanna ba competition ga to na to man du tamna hong ba lakpa aduna maram mora kan yam lai ba ari computer chango se synonym adu heteronym line adum thiba ya bagi pot le rak pasna masagi pot sidi torok taw ya da ba masagi khangje bu laptop ko mi lei aduna angang sina ngasai internet chum hainaraga mobile yenga chaw du da internet khoi gi mobile indi di charu have ne internet phangdam ko mai ngi du da kadai da gi internet no khongup chani na mapa du na law ba si every family da ji thokpa mayam si hekta kai hajar yamna le thar ju na hekta kariumba ma chau ba wat pa ma moina mayam si yamna tupuk tufai chalaga loina mak leinaraba manipur gi jaga singda hoji internet thing gi sine maram moraga da tupuk tufai chalaga to hum khangdaba masina maram moraga si tuan ba punjalaga saba thakpa toba mayam amsu hengalakpagi pauso dum tai awna hoji ki film da lei film ni adhai posi khoi gi cartoon ni sina uba adu potoni se thamai si awna wan thok leba cartoon ni
ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯎꯠꯂꯤꯕꯁꯤ MLA ꯂꯩꯔꯦ ꯃꯥꯏ ꯅꯨꯄꯤ ꯂꯩꯔꯦ MLA ꯁꯨ ꯆꯥ ꯀꯞ ꯑꯃ ꯊꯛ ꯃꯥꯜꯂꯦ ꯃꯥꯏ ꯈꯕꯔ ꯄꯥꯔꯤ MLA ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯍꯥꯏꯅ ꯂꯧꯔꯦ ꯁꯤꯗ now your dramas and act of kindness will not help ꯍꯧꯖꯤꯛ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤ ꯗ꯭ꯔꯃꯥ ꯅꯪꯒꯤ ꯇꯧꯕ act of kindness ꯅꯨꯡꯁꯤꯕ ꯁꯥꯕ aduna kaimta kanaroi they might ask you to join the battle makoi soidna lan si da changke leba lan si da join to haidana haida ani haidana mai ni pisina paawdani amasina koi MLA or minister sina juksi MLA minister sing si koi relief camp da yen banatana kamain toraga masigi solution ma purakadage haibasi kana khanadi hoi yai laiba thabak nate yamna unexpected ni adubu kitang hobada kitang ai thokiba kharadi laikre security labse sai gadara maduna koi Delhi chatpaduda Delhi chappa nimitu Bharati vice president lakpa nimini adu kari ge chalan gibuno security arrangement kamain tawgi hamna chingba aduga koi madugi mamang da haiba tai chief minister lakadaba jaga da koi open gym ama sanga da mai thadokhiba madu ki matang du su achoba madu dagi tapna tapna mai horakhibani aduna matam chana mai se muthat horagadi ngasi film se oram da su of course hograbadi hogre hojik kamain tawduna karamba strategy ama tawrakanda akoi santi purakatagi haibasi ilai lai bathabakti natte kok thadarangani ana kok thadabasi yam thadargasu ka hena koi senjingragadi madu afaba oiroduni magi matang haiba chap chaba magi amalai madu manu taw phagani haiba phum aduma message peba cartoon ngaktani ngasi cartoon sinse aduna mayam su tum feedback session preview kamai toroge hena program ji phajagadagi haiba mayam haibirak pudogi matungna koi onthokna bu hona jage haiba phum tamjara ngasi gidi ELITETV gi test of cartoon gi mahau patang solution jare meng ta video singbu amukana khurum jamgalena kaiden bi athang jeri The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership. Adom gari macha darkar oibibra supna gi minute kuntra gi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marul gidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag contact tobirau terms and condition apply